Miying tabiri basing kwai ko ko ahanamaktada Fike channel pothamina sikamina si channel asina taram noksari amadi ikokno na kurumjari sayul khudingi nomajing numit khudingi akhanaba video amoina lejariba sayul gi rasifol miyam su khorang ngai biri aduga akak naina adumak sayul khudingi nomajing numit khudingi thamjarakpagi manung channa aukiba mege tang ahumdagi satharkib lana sina maram oraga sayul khudingi nomajing numit khudingi thamjariba sayul gi rasifol asi sayul khudingi puthokchabada apan mukhra dumak laikhraba matungda handa amuk nahongnana sayul gi rasifol asi khudul tamjaba hujaraga maraktasu adumak sang naidaba khra yaukre masigidamakta tabiribasing amadi miyeng tabiribasing khwai kudimakna amadi channel asibu thawai hapiribasing khwai kudimakna ngakpinabagidamak noloksari yariba makai matung tarakpadadi leptana adumak sayul gi rasifol si sandokchanaba honajage isagi asinba sahi yamne makai thabak yam helai haibana singdo yamna sumbu wafam urame hatare manamaduna miyamna thambirakpa video sing miyamna khanbirakpa video sing ngasi pawba thamngamduna lerakhiba kaya amasu lei asinba kya sina jogi nongdamdagi leptana adumuk sathajana bahona jarake habu wafam ni thamjaraga ngasi april gi tang 3 tagina lakadoriba april gi tang 16 fawbagi oiba sayul sigi rasifol khudul tamjana bagi damak uduna laksari ngasi gi tangkakta ahan tangkakta tang 3 tagina mapan fawbagi ama dugu lemhoriba tang 10 dagina tang 16 fawbagi ama thamjaraba matungda mahoksagumna haksangi oiba aduga mahi masingi loinana pakhang le sabi singi kari kari polari hadu thamjagadabani ngasigi sayul gi rasifol asi thamjadingi mangoinana lakadoriba miti serau basiga mari lenana channel asigi maikai digi mangjongnana yaipa paujel pijari laiba sajibugi metei cherauba sajibu no panba metei cherauba sida lakpa matamda ingna tikna leiba lamdam ama oibu orasnu matam kayadagi soknariba lana sina atubada santi ma porakpo orasnu haibu wafamdi thamjaraga ngasigi sayul gi rasifol asi miyamda khudul tamjarage miyeng taminasi akhoi miyoi bhabase ngasidi makhan makha kayagi lena singni yumduna yamna wana hingnari asumda yamna wanaraba matam asida Phyto Life Company na afa bahida lathak kaya ama puthokduna amasung dietary supplement kaya ama puthokduna mayamda fangaduna lagi hidak sing asina miyoi bigi hakchangda darkar oriba stem cell amasung mineral sing asi pisanduna hakchangbu lena tina chelhandaba amadi immune system kanda lehenba ngami asumna company asina haukiba sahi tel asida luraba makhal makha kaya gi lena kaya ama phanduna lagi mayam khudam oina mayamai ucharamge yamna nuwaitaba hakchangje saning thaning phawdaba adagi isasida khoi angang khaw bomi gaine sum darapda aina doctor da sum chatpajida nangje operation tawdadi yaro khoroge sum haiba aina operation je tawninaba ada aina sum isorje sum ninjaraga yana aigi sana hidam ta samai tawdina operation tawdana ba hidam ta chajaraga aigi pharadi phani dana aina isorje dum khalaga dum ningba hamungida dum tummaga yaja dum thabukchu adum hang tawbi agi amu hamungdong tumbi aingonda ni nani khangdabi adi atopu wakhal amta leitaba aingonda sigi sida dum khalaga lebe anabaji dang khalaga leba deba karma digi megi khangde kumai haraw digi sagai kai gi pehawgi sida cinta tawraga ijilei ado khangogdana nongma hidak aina sum mana masing ni kai taw ya phone sum yeng Phyto Life ki si thengnarabada si sidak je phaya haji sum bajalani au pi ke chenen je thengnabasida ani si sum bajalani mangod ta hange na hangbadagi mana phai khole habduga try tawrage na tawbadagi aina hidak je ai isanai wakhanjida jab hobire ko na khallaga chaba hobune je adu hujiki janing thaning su phawre adi isa su nungare thabai ngang su no me kalle adi deba karma janinge ai sanalu pasin da sire hujiki anaba ba sire hana ri kem adu ko phawro mana je bako adu hana leramba han bla ko leramba midam ki sagum che adu matik mai sam makshal laga ko even mahing bo kharaga leraga lerame adu ngasi di pura ngothoga lerame hatare si aina haibena te midam sanamda karam film da lerage mingsen yengdo ubirong ne hatare kari ohong lerage mai thong na haibiron ai ahong lebe je khangde isa miyoi bena keninga abai je adu khara abai
ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯍꯥꯟꯕꯁꯤ ꯃꯍꯧꯁꯥꯒꯨꯝꯅ ꯃꯦꯁ ꯔꯥꯁꯤꯐꯣꯜꯗꯒꯤ ꯍꯧꯖꯒꯦ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯗꯨꯃꯛ ꯃꯍꯧꯁꯥꯒꯤ ꯊꯝꯖꯔꯤꯕ ꯁꯤꯔꯤꯌꯦꯜ ꯅꯥꯏꯅ ꯀꯥꯏꯗꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯒ ꯑꯔꯣꯏꯕꯗ ꯃꯤꯅ ꯔꯥꯁꯤꯐꯣꯜ ꯑꯁꯤ ꯂꯧꯈꯠꯆꯔꯒ ꯂꯣꯏꯁꯤꯟꯖꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯃꯦꯁ ꯔꯥꯁꯤꯐꯣꯜꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯇꯥꯡ 8ꯇꯒꯤꯅ ꯇꯥꯡ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡ ꯑꯁꯤ ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯕ ꯃꯔꯤ ꯃꯇꯥ ꯆꯥꯎꯊꯣꯛꯄ ꯃꯇꯝ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯀꯔꯕꯥꯔ ꯇꯧꯕ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯁꯨꯕ ꯅꯣꯝꯕꯁꯨ ꯑꯗꯨꯝ ꯀꯥꯟꯅꯒꯅꯤ ꯊꯕꯛꯀꯤ ꯑꯅꯧꯕ ꯄꯥꯎ ꯇꯥꯒꯅꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 10ꯗꯒꯤꯅ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝ ꯇꯨ ꯆꯠꯂꯨ ꯍꯥꯏꯕ ꯂꯩ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯈꯔ ꯂꯩꯒꯅꯤ ꯗꯦꯕ ꯀꯔꯃꯒꯤ ꯊꯕꯛꯇ ꯃꯊꯧ ꯈꯔ ꯆꯤꯟꯒꯅꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯃꯤꯡꯆꯠ ꯐꯪꯒꯅꯤ ꯑꯗꯨꯒ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯩ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯑꯅꯤꯁꯨꯕꯗ ꯂꯧꯈꯠꯆꯒꯦ ꯕ꯭ꯔꯤꯖ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 8ꯇꯒꯤꯅ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯊꯧ ꯌꯥꯝꯅ ꯆꯤꯟꯕ ꯃꯇꯝ ꯑꯣꯏꯒꯅꯤ ꯐꯝꯁꯨ ꯍꯣꯡꯒꯅꯤ ꯂꯝ ꯇꯨ ꯈꯔ ꯆꯠꯂꯨ ꯍꯥꯏꯕ ꯂꯩ ꯆꯔꯥꯡꯅꯕ ꯋꯥꯈꯜ ꯈꯔ ꯊꯦꯡꯅꯒꯅꯤ ꯑꯗꯨꯒ ꯏꯁꯥꯗꯒꯤ ꯄꯩꯁꯥꯁꯨ ꯈꯔ ꯆꯠꯂꯨ ꯍꯥꯏꯕ ꯂꯩ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 10ꯗꯒꯤꯅ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ ꯄꯨꯡ ꯏꯁꯩ ꯇꯧꯕ ꯑꯗꯨꯒ ꯃꯍꯩ ꯃꯁꯤꯡꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯊꯕꯛꯇ ꯀꯥꯟꯅꯕ ꯂꯩꯒꯅꯤ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯑꯗꯨꯒ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯇꯜꯂꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯑꯍꯨꯝꯁꯨꯕꯗ ꯂꯧꯈꯠꯆꯒꯦ ꯃꯤꯊꯨꯟ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 8ꯇꯒꯤꯅ 9 ꯐꯥꯎꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯅꯨꯡꯗ ꯃꯔꯨꯞꯅ ꯌꯦꯛꯅꯕ ꯑꯣꯏꯒꯅꯤ ꯀꯥꯟꯅꯗꯕ ꯃꯐꯝꯗ ꯁꯦꯜ ꯆꯠꯀꯅꯤ ꯋꯥꯈꯜ ꯆꯥꯎꯒꯅꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯏꯉꯝ ꯉꯝꯗꯕ ꯃꯉꯝ ꯁꯥꯟꯗꯕ ꯃꯇꯝ ꯑꯣꯏꯒꯅꯤ ꯑꯅꯧꯕ ꯄꯥꯎ ꯇꯥꯒꯅꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 10ꯗꯒꯤꯅ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯇꯧꯒꯅꯤ ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯟꯅꯒꯅꯤ ꯂꯥꯏꯇꯤꯟꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯆꯠꯂꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯀꯔꯀꯠ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 8ꯇꯒꯤꯅ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯃꯇꯝ ꯃꯥꯡꯒꯅꯤ ꯀꯥꯟꯅꯗꯕ ꯂꯩꯕꯥꯛꯀꯤ ꯊꯕꯛꯇ ꯃꯔꯩ ꯇꯧꯗꯨꯅ ꯂꯩꯒꯅꯤ ꯐꯝ ꯍꯣꯡꯒꯅꯤ ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 10ꯗꯒꯤꯅ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝ ꯇꯨ ꯆꯠꯄ ꯌꯦꯡꯕ ꯇꯧꯒꯅꯤ ꯁꯥ ꯁꯟꯒꯤ ꯀꯔꯕꯥꯔꯗ ꯁꯦꯜ ꯃꯥꯡꯒꯅꯤ ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯇꯜꯂꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ ꯁꯤꯡꯍ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 8ꯇꯒꯤꯅ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯅꯧꯕ ꯄꯥꯎ ꯇꯥꯒꯅꯤ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯇꯧꯒꯅꯤ ꯃꯔꯨꯞ ꯌꯥꯝꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 10ꯗꯒꯤꯅ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝ ꯆꯠꯀꯅꯤ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯗꯣꯛꯇꯔꯒꯤ ꯊꯕꯛ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯊꯕꯛ ꯀꯌꯥꯗ ꯀꯥꯟꯅꯕ ꯏꯋꯥꯠ ꯋꯥꯠꯄ ꯃꯇꯝ ꯑꯣꯏꯒꯅꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯂꯤꯂꯥ ꯗ꯭ꯔꯃꯥꯒꯤ ꯊꯕꯛꯇ ꯃꯤꯡꯆꯠꯇꯤ ꯐꯪꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯩ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯀꯟꯌꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 8ꯇꯒꯤꯅ 9 ꯐꯥꯎꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯅꯨꯡꯗ ꯃꯊꯧ ꯌꯥꯝꯅ ꯆꯤꯟꯕ ꯃꯇꯝ ꯑꯣꯏꯒꯅꯤ ꯁꯦꯜꯁꯨ ꯃꯈꯣꯡ ꯄꯥꯟꯒꯅꯤ ꯄꯣꯠꯆꯩ ꯂꯩꯁꯤꯟꯒꯅꯤ ꯃꯔꯤ ꯃꯇꯥ ꯃꯔꯨꯞ ꯃꯄꯥꯡ ꯆꯥꯎꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 10ꯗꯒꯤꯅ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯝ ꯍꯣꯡꯒꯅꯤ ꯂꯝꯗ ꯆꯠꯀꯅꯤ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯥꯎꯕ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯃꯤꯡꯆꯠ ꯐꯪꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯩ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯇꯨꯂꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 8ꯇꯒꯤꯅ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯜ ꯃꯆꯤꯠ ꯆꯠꯀꯅꯤ ꯋꯥꯈꯜ ꯃꯊꯥ ꯁꯥꯒꯅꯤ ꯁꯨꯅ ꯃꯤꯋꯥ ꯇꯥꯕ ꯀꯥꯟꯅꯕꯁꯨ ꯐꯪꯗꯕ ꯃꯇꯝ ꯑꯣꯏꯒꯅꯤ ꯋꯥꯈꯜꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯋꯥꯅꯣꯝꯕꯁꯨ ꯆꯀ꯭ꯔꯤ ꯊꯥꯡꯕ ꯌꯥꯝꯅ ꯐꯠꯇꯕ ꯃꯇꯝ ꯑꯣꯏ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 10ꯗꯒꯤꯅ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ ꯃꯊꯧ ꯌꯥꯝꯅ ꯆꯤꯟꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯡ ꯅꯨꯡꯉꯥꯏꯔꯣꯏ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅ ꯀꯥꯏꯗꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 8ꯇꯒꯤꯅ 9 ꯐꯥꯎꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯅꯨꯡꯗ ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯁꯦꯜ ꯂꯟ ꯐꯪꯒꯅꯤ ꯃꯤꯅ ꯁꯦꯜ ꯊꯧꯔꯒꯅꯤ ꯁꯦꯜ ꯃꯈꯣꯡ ꯄꯥꯟꯒꯅꯤ ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯇꯧꯒꯅꯤ
ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 10 ꯗꯒꯤꯅ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯇꯨ ꯆꯠꯄ ꯀꯥꯏꯗꯦ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯀꯅꯤ ꯄꯨꯡ ꯏꯁꯩ ꯇꯧꯕ ꯃꯤꯡꯆꯠ ꯐꯪꯒꯅꯤ ꯁꯥ ꯉꯥꯒꯤ ꯀꯔꯕꯥꯔꯗ ꯁꯦꯜ ꯃꯥꯡꯉꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯡ ꯅꯨꯡꯉꯥꯏꯔꯣꯏ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯊꯨꯡꯗꯦ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯄꯨꯛꯅꯒꯅꯤ ꯙꯅꯨ ꯙꯅꯨ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 8 ꯗꯒꯤꯅ 9 ꯐꯥꯎꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯅꯨꯡꯗ ꯁꯦꯜ ꯃꯈꯣꯡ ꯄꯥꯟꯒꯅꯤ ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ ꯄꯣꯠꯆꯩ ꯂꯦꯞꯁꯤꯟꯒꯅꯤ ꯂꯝꯗ ꯆꯠꯀꯅꯤ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯒꯅꯤ ꯇꯥꯡ 10 ꯗꯒꯤꯅ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯥ ꯁꯟꯒꯤ ꯃꯔꯤꯗ ꯁꯦꯜ ꯆꯠꯀꯅꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯃꯤꯡꯆꯠ ꯐꯪꯒꯅꯤ ꯀꯔꯕꯥꯔ ꯆꯥꯎꯈꯠꯂꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯆꯀ꯭ꯔꯤ ꯊꯥꯡꯉꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯃꯊꯪꯗ ꯑꯃꯨꯛ ꯃꯀꯔ ꯄꯥꯏꯈꯠꯆꯒꯦ ꯃꯀꯔ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 8 ꯗꯒꯤꯅ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯃꯔꯨꯞ ꯑꯃꯗꯤ ꯃꯔꯤ ꯃꯇꯥ ꯎꯅꯕ ꯐꯪꯕ ꯃꯇꯝ ꯑꯣꯏꯒꯅꯤ ꯀꯔꯕꯥꯔ ꯆꯥꯎꯈꯠꯂꯤ ꯐꯝ ꯍꯣꯡꯒꯅꯤ ꯐꯟꯗꯨꯅ ꯂꯩꯔꯛꯄ ꯁꯦꯜ ꯐꯪꯒꯅꯤ ꯂꯣꯏꯅꯅ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 10 ꯗꯒꯤꯅ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯨꯡ ꯏꯁꯩ ꯇꯧꯕ ꯃꯤꯡꯆꯠ ꯐꯪꯒꯅꯤ ꯗꯦꯕ ꯀꯔꯃꯗ ꯄꯨꯛꯅꯤꯡ ꯂꯨꯞꯀꯅꯤ ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯆꯠꯂꯤ ꯂꯣꯏꯅꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯀꯨꯝꯕ ꯀꯨꯝꯕ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 8 ꯗꯒꯤꯅ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯜ ꯊꯨꯝ ꯐꯪꯒꯅꯤ ꯄꯟꯗꯨꯅ ꯂꯩꯔꯛꯄ ꯂꯟ ꯐꯪꯒꯅꯤ ꯑꯅꯧꯕ ꯃꯔꯨꯞ ꯌꯥꯝꯒꯅꯤ ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 10 ꯗꯒꯤꯅ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯇꯧꯒꯅꯤ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯃꯔꯤ ꯃꯇꯥꯗ ꯆꯦꯛꯁꯤꯟꯕ ꯌꯥꯕ ꯃꯇꯝ ꯂꯩ ꯑꯗꯨꯒ ꯄꯣꯠꯆꯩ ꯂꯦꯞꯁꯤꯟꯕ ꯉꯝꯕ ꯃꯇꯝꯗꯤ ꯑꯣꯏꯒꯅꯤ ꯃꯁꯥꯒꯤ ꯃꯐꯝꯗ ꯅꯤꯡꯕ ꯊꯨꯡꯕ ꯋꯥꯠꯄ ꯃꯇꯝꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯊꯕꯛ ꯆꯠꯂꯤ ꯂꯣꯏꯅꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯑꯔꯣꯏꯕꯗ ꯂꯧꯈꯠꯆꯒꯦ ꯃꯤꯟꯅ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 8 ꯗꯒꯤꯅ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯜ ꯊꯨꯝ ꯐꯪꯒꯅꯤ ꯄꯟꯗꯨꯅ ꯂꯩꯔꯛꯄ ꯂꯟ ꯐꯪꯒꯅꯤ ꯑꯅꯧꯕ ꯃꯔꯨꯞ ꯌꯥꯝꯒꯅꯤ ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 10 ꯗꯒꯤꯅ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯇꯧꯒꯅꯤ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯄꯣꯠ ꯂꯦꯞꯁꯤꯟꯕ ꯉꯝꯕ ꯃꯇꯝ ꯑꯣꯏꯒꯅꯤ ꯃꯁꯥꯒꯤ ꯃꯐꯝꯗ ꯅꯤꯡꯕ ꯊꯨꯡꯕ ꯋꯥꯠꯀꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯆꯠꯂꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯑꯁꯨꯝꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯂꯦꯞꯄ ꯅꯥꯏꯗꯅ ꯑꯗꯨꯃꯛ ꯁꯟꯗꯣꯛꯆꯅꯕꯒꯤꯗꯃꯛꯁꯨ ꯍꯣꯠꯅꯖꯔꯕ ꯑꯗꯨꯒ ꯃꯃꯥꯡꯗꯒꯤꯁꯨ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯁꯟꯗꯣꯛꯇꯨꯅ ꯂꯥꯛꯏꯕ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ ꯃꯊꯪ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯁꯨ ꯑꯅꯧꯕ ꯆꯌꯣꯜꯗꯨꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯣꯜ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯑꯃꯨꯛꯀꯁꯨ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ